Mayam Panamapu, Pai Club Manipur YouTube channel asina Karamna Tougani. Assalamualaikum. Welcome to all. Pai Club Manipur asi adumbu finance and advice pinaba semjabana chete. Crypto mining application paibasingi request ki education and learning tonabagi damak mayambu gyan tahanabagi damak semjabani. Investment toning basingna isa ki data da decision lobina bakhanganjari. Aikoina crypto mining tobiu haina pressure kaidonung da pijaro. Ngasigi topic asi Rubi network mining asigi maramda maru oibo wafam kara miyamga gyan Taminasi. Ahan bada channel asibu subscribe, like, amati notification bell icon da nambiraga miyang ki damak ta hona zariba asibu puning thogat piyo. Video asigi matang da miyang ki hangningba kaya lairabasu comment section da ipirao soidan respond tawna ba hona cheke. Rubi network haibasi karino. Founder na kanano. Rubi community kayam sawuno. Rubi ki asset or commodities karino. Rubi account ki security feature da setting karam batauraga hackers na hack ngamloi dake aduga Rubi mining asi atopa mining app tagi kari khena pale advantage kari lei haiba wafam singi matangda mathang sandokna takchege Rubi network asi mayam na hojik phung sana mining tawriba pai network asi gumbani Rubi ko ba atang banung makhal adudagi lakthoklaga maming thon bani network asi founder Andy Newzen kowi masi Vietnam ko ba country tagi haurakpa project ni mining tawbada paisa changde chaurak na sahi ahum pharaklaba community member haibadi minor million mari makhai laiba yamna promising laiba paisa tingdaba project ni pai network kumna Rubi asisu nongmada amukhak namlaga mining tawi sahi amagi manungda Rubi gi miner launch tawragani haina laukthokrabani exchange listing P2P trading marketplace ta haibadi exchange ta yaraklagani Rubi network ta laiba yonba yaba asset commodities asi makhal ahum lei madudi ahanbada RVL Rubi block masi aikoina hojik mining tawbada phangni basini then ani shubada MNF mana frozen ahum subada MNA mana eti ahum masini wall RVL ga 500 MNF ka mane MNF ama print tawbada MNA ama phangani masida MNA hariba asset asi Rubi ki ecosystem da payment tawba transaction fee piba amadi atei service da sijinagani MNF asi ki tonganba airdrop so Rubi launch tawdring ita lakani update lakpata haijarake asset ahum asi amana amadigi convert over yara khangjin ba yaba amana cryptocurrency sing asi gi mamal asi market natraga service circulation tawriba coil masing adudagi makha pol total supply haibasina apun ba haibati circulation da mining da su thorakiba apun ba coin masing duni circulation da leiba coil masing asi yamlaga season apam yamdravati coil amagi mamal asi nengbani akhoi da popular oiba coin kharagi circulating supply sangdam nasi ahan bada pai coin total supply 100 billions ni current circulating supply na 2 billions mukni then ani shubada sidra coil total supply 800 millions nomni current circulating supply su 800 millions mukni then ahum subagi Rubi current CS 15 millions mukni aduga magnet launch torak pada maximum circulating supply asi 30 to 50 millions khak oirakani masidagi khangbangami madudi Rubi ki circulating supply asi pai natraga sidra coin dagi yamna masing hanthai maram masina Rubi ki price asi yamna wangkhalapa yai haina khanai mayam phini mining de piganu Rubi sudum tawsin biu wafam mamana Rubi ki founder team ki ti Rubi block RPL asi makhoi gi damakta reserve allocation thamde founder singsu team members singsu loinamak Rubi app haplaga masa gi mining tawnari bani masi Rubi launch tawraga matungda maman tarak loidabagi achaubo maram amani masibu kowi total decentralization Bitcoin sumasi ka sabmanaki Bitcoin ki total supply asi 21 million ni 20 million lom mining tawna duna loikhre 1 million Bitcoin mining hojik swadum chathanari mathangda Rubi coil asi mine he tawba ngamdana ba feature khara haijage crypto coil ayambana wallet amumukha connect tawba yahalle aduga Rubi ki wallet ahum semba yagani Rubi app ta wallet ta namaga wallet ahum sembiyo wallet khudimaki ahan bada seed phrase QR code hash code haiba wallet manungda sangnanaba password makhal ahum laigani password ahum bak loinamak set tawsinbana khwaidagi phai wallet access tawbada sangabadi password makhal amakhak darkar oi seed phrase
masikak checksina thambirabasu yai. Anisurak poina wallet ahumak asi semdrabasu wallet amakak semlabasu yai. Tawbutabu matang asi panba yai. Security future angle da yengbada thawdok ama ikui kuidana thoke. Wallet amamong kak semba mishingi account hack toraga wallet ki manungda sangba ngamdaba seed phrase leitabadagi asigumba account hacker singna lemhoribo wallet ani du semlaga hacker gi wallet transfer out tawthoklani aduna wallet ahum mak semlaga ahum mak seed phrase adu save tawsilhorabadi hacker singna ruby huran ba sungamloi masi ruby gi ahan ba security amani pin setting gi matang da khara haijage pin setting wallet ta sanglaga ruby thaba leiba yonba matamda aikhoi gi attempt pit kumna masi su pin ama leigani pin asi digit mari gi sembiraga adum gi date sexy na thambi gani seed phrase ahum adusu isilaga thambi trust circle ki matang da mu nising jage pi network ki security circle kumna ruby gi su trust circle semgani trust circle asi adom ge group ta ugani mi amaga amagi group ni adom na refer to ki mi sing adu trust circle da hap no bigi damak invite thagani aduga misak adu da pau piraga pung ani gi manung da join trust circle da namhan biu aduga atuba misak adu na su magi trust circle sembada nahak wondagi invite hollaga nahak su amuka hallaga mabu su nahak ki trust circle da hapiya trust circle ki reward MNF token oina phangani password and 2FA masigi matang da munising jage personal detail da sanglaga password ta namlaga strong password amamam sembiu masi login password ni alphabet capital letter ama small letter khara special character ama number ama na pullaga sembiu masi su section ni isilaga thambiu aduga 2FA haribasna login tawbada Google authenticator sinaraga tawbusu yai mandatory di natte adubu security amna hengatpa login method ni masi semba sijinaba ki tongan ba video ama semjarake miyamna pamlabadi comment e ibirau mainnet transfer habiti KYC verified toriba mi singna mainnet transfer karamna tawgani masigi matangda samlakna amuk taksege matanga sida palamba yaba mana wallet transfer asi crypto mining app atai haibati pai gumbadati core team na tawrakpani isana tawbu yatri ruby project kidi KYC pass tawrabadi isana tawjaba yai miner singna ruby coin wallet ta hapsilaga aikoi masen hauzik leina yonaba hauzik yare wallet migration isana tawjaba si unique ni adubu section gadaba amadi lairi ruby wallet asi trend beta version oire maramaduna RPN 100 tagi hena wallet migration tawkhinu haiba instruction portion amadi lairi hauzik wallet migration karamna tawgani amu haijage wallet migration tawnabagi damakta khwai makhagi mayai haibadi mining buttons ta namgani aduga statistics ta namgani aduga user verified ta namgani adutagi migration button namgani masida available and migrated masing ugani makhagi 0 dagi hover line sida namsilaga slide tawgani aduga transfer tawningliba masing mapada thamlaga apply da namgani wallet select tawgani marakta advertise amma lakpa yai laklagadi close tawsinbiu matawasum da migration isa na pamba RPL masing adu transfer tawba yai matang asida ngasigi ruby coin gi information pijaba loijarake channel asibu subscribe tawsinbiu mathang update miss tawtanaba mayambu amuka hana